ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯨꯡꯒꯣꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯏꯆꯦ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯀꯤꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯕꯤꯔꯛꯄꯅꯤ. ꯋꯥꯔꯤꯁꯤ ꯄꯥꯖꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ. ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯥꯝꯅ ꯁꯣꯡꯂꯝꯃꯤ. ꯃꯐꯝ ꯑꯌꯥꯝꯕ ꯈꯣꯡ ꯂꯝꯕꯤꯗꯪ ꯆꯠꯂꯒ ꯑꯃꯒ ꯐꯥꯎꯅꯔꯝꯃꯤ. ꯆꯔꯣꯠ ꯄꯥꯝꯕꯤ ꯑꯃꯁꯨꯡ ꯇꯧꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤ. ꯏꯃꯥ ꯕꯕꯥꯅ ꯄꯣꯛꯄꯗ ꯅꯨꯄꯤꯗꯤ ꯏꯇꯣꯝꯇ ꯑꯣꯏ, ꯑꯗꯨꯒ ꯅꯨꯄꯥꯗꯤ 2 ꯁꯨꯏ. ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯏꯈꯨꯔꯥꯁꯤꯡ ꯑꯃꯗꯤ ꯏꯄꯟꯁꯤꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ. ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒ ꯃꯤꯒ ꯌꯦꯡꯕꯗ ꯌꯨꯝꯅ ꯂꯣꯏꯅ ꯉꯝꯅ ꯂꯩ. ꯑꯁꯣꯡꯕꯁꯤꯡ ꯑꯗꯨ ꯃꯇꯦꯛ ꯀꯣꯛꯊꯣꯛꯂꯒ ꯌꯨꯝ ꯁꯥꯅꯩ. ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯑꯃ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯃꯅꯤ. ꯏꯄꯟꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩ, ꯑꯗꯨꯒ ꯈꯨꯔꯥꯇꯣꯟꯒꯤꯅ ꯅꯨꯄꯤ ꯉꯥꯛꯇ 2 ꯂꯩ. ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯩꯃꯤꯟꯅꯩ. ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯌꯥꯝꯅ ꯂꯟꯅ ꯂꯩ. ꯁꯣꯡꯕꯅ ꯑꯃꯒ ꯎꯅꯗꯦ. ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯤ. ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯄꯣꯠ ꯇꯤꯛꯂꯒ ꯄꯣꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯈꯔ ꯍꯥꯏꯒꯠꯂꯒ ꯃꯦꯟ ꯔꯣꯗꯇꯒꯤꯅ ꯈꯔ ꯆꯪꯁꯤꯜꯂꯒ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩ. ꯑꯗꯨꯗ ꯏꯃꯥꯅ ꯇꯤꯛꯂꯛꯄ ꯄꯣꯠꯁꯤꯡ ꯑꯗꯣ ꯊꯥꯗꯨꯅ ꯌꯣꯜꯂꯤ. ꯃꯇꯝ ꯑꯃꯗꯗꯤ ꯃꯤ ꯑꯌꯥꯝꯕꯁꯦ ꯌꯥꯝꯅ ꯆꯝꯅ ꯂꯩꯅꯔꯝꯃꯤ. ꯊꯣꯏꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯇꯧꯅꯗꯦ. ꯏꯃꯥꯅ ꯑꯉꯟꯕ ꯃꯇꯝꯗ ꯀꯩꯊꯦꯜꯗ ꯄꯨꯈꯠꯂꯛꯄ ꯄꯣꯠꯁꯤꯡ ꯑꯗꯣ ꯂꯧꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯕꯗ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯄꯨꯕꯤꯔꯛꯏ. ꯑꯁꯨꯝ ꯇꯧꯅ ꯏꯃꯥꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤ. ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯅꯪꯅꯅꯕ ꯏꯃꯥꯅ ꯆꯥꯛꯁꯨ ꯊꯣꯡꯗꯨꯅ ꯄꯤꯖꯩ. ꯕꯕꯥꯁꯨ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯃꯣꯝ ꯑꯃ ꯂꯩ. ꯁꯟ ꯑꯃꯣꯝ ꯑꯁꯦ ꯑꯍꯥꯟꯕ ꯃꯆꯥ ꯑꯃ ꯄꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯆꯥ ꯑꯗꯨ ꯂꯥꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯃꯃꯜ ꯀꯥꯅ ꯌꯣꯟꯈꯤ. ꯍꯟꯗꯛꯁꯨ ꯁꯟꯕꯤ ꯑꯗꯣ ꯃꯆꯥ ꯑꯃ ꯑꯃꯨꯛ ꯄꯣꯛꯂꯦ. ꯕꯕꯥꯅ ꯁꯟꯕꯤ ꯑꯗꯨꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯂꯤ. ꯁꯟꯕꯤ ꯑꯁꯦ ꯁꯪꯒꯣꯝ ꯌꯥꯝꯅ ꯊꯣꯛꯏ. ꯁꯪꯒꯣꯝ ꯑꯁꯤ ꯏꯕꯨꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯤꯒꯤ ꯌꯨꯝꯗ ꯊꯤꯟꯕ ꯆꯠꯂꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅꯗꯤ ꯆꯠꯄ ꯈꯔ ꯋꯥꯔꯝꯃꯤ. ꯃꯔꯝꯗꯤ ꯌꯨꯝ ꯑꯃꯒ ꯈꯔ ꯑꯗꯨꯝ ꯂꯟꯅ ꯇꯥꯕꯅ, ꯆꯔꯣꯠ ꯍꯥꯕꯨꯡꯅꯆꯤꯡꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯕꯅ ꯕꯕꯥꯅ ꯑꯩꯗꯤ ꯆꯠꯍꯜꯂꯝꯗꯦ. ꯃꯇꯧ ꯑꯁꯨꯝꯅ ꯕꯕꯥꯅ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕꯗ ꯏꯃꯨꯡꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌꯥ ꯁꯥꯒꯠꯄ ꯉꯝꯈꯤ. ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3ꯁꯨ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ. ꯑꯩꯈꯣꯏꯕꯨꯁꯨ ꯏꯃꯥ ꯕꯕꯥꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯌꯣꯛꯄꯤꯈꯤ. ꯑꯩꯈꯣꯏꯅꯁꯨ ꯕꯕꯥ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯁꯨꯝꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯔꯝꯂꯒ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯤꯕꯅꯤ. ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯑꯩꯁꯨ ꯏꯁꯥꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯥꯛꯆꯔꯦ. ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯕꯕꯥꯅ ꯁꯟ ꯂꯣꯏꯕ ꯑꯗꯨꯒ ꯏꯃꯥꯅ ꯀꯩꯊꯦꯜ ꯐꯝꯕ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯏ. ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯣꯡꯉꯤ. ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯈꯣꯡ ꯂꯝꯕꯤ ꯑꯣꯏꯅ ꯇꯧꯏ. ꯌꯨꯝ ꯑꯃꯒ ꯆꯠꯅꯕꯁꯦ ꯑꯌꯥꯝꯕ ꯈꯣꯡ ꯂꯝꯕꯤ ꯑꯣꯏꯅ ꯆꯠꯅꯩ. ꯀꯥ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯨꯝꯅ ꯂꯩꯕ ꯅꯠꯇꯦ. ꯁꯝꯕꯟ ꯈꯥꯕ ꯈꯣꯠꯄ ꯃꯇꯝ ꯑꯗꯨꯗ ꯀꯌꯥ ꯇꯧꯅꯗꯦ. ꯌꯥꯝꯅ ꯆꯝꯅ ꯂꯩꯅꯔꯝꯃꯤ. ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯊꯣꯏꯅ ꯂꯩꯅꯔꯝꯗꯦ. ꯑꯩꯅ ꯐꯅ ꯌꯥꯝꯅ ꯆꯥꯎꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯄꯣꯛꯄ ꯏꯕꯣꯛꯇꯣ ꯂꯩꯔꯝꯃꯤ. ꯃꯥꯅ ꯑꯩꯕꯨ ꯅꯨꯄꯤ ꯏꯇꯣꯝꯇ ꯑꯣꯏꯕ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ. ꯑꯩꯅꯁꯨ ꯏꯕꯣꯛ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗꯦ. ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ. ꯃꯥꯅ ꯑꯩꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯍꯦꯛ ꯂꯤꯕꯤ. ꯅꯣꯡꯃ ꯏꯕꯣꯛꯅ, "ꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯅꯊꯟꯗ ꯊꯣꯛꯀꯅꯨ. ꯈꯪ ꯂꯥꯛꯄ ꯇꯧꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯣꯛꯐꯝ ꯊꯣꯡꯒꯥꯜꯒꯤ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯇꯣꯃꯥꯜ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯂꯨꯅꯨ. ꯃꯥꯗꯤ ꯑꯆꯝꯕ ꯎ ꯅꯠꯇꯦ" ꯍꯥꯏꯔꯛꯈꯤ. ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯈꯤ, "ꯏꯕꯣꯛ, ꯇꯣꯃꯥꯜ ꯄꯥꯝꯕꯤ ꯍꯥꯏꯕꯁꯤꯕꯨ ꯄꯤꯛꯄꯔꯥ ꯆꯥꯎꯕꯔꯥ?"
ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯛꯂꯝꯃꯤ꯫ ꯏꯕꯣꯛꯅꯁꯨ ꯑꯩꯅ ꯀꯟꯅ ꯍꯥꯏꯕ ꯑꯗꯨꯗ ꯍꯣꯏ ꯍꯣꯏ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯛꯀ ꯑꯩꯒ ꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯈꯤ꯫ ꯁꯣꯡꯕꯁꯨ ꯌꯥꯝꯅ ꯁꯣꯡꯏ꯫ ꯏꯕꯣꯛꯅ ꯍꯥꯏꯕ ꯋꯥꯗꯨꯒ ꯑꯩꯗꯤ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ꯫ ꯏꯕꯣꯛ ꯏꯕꯥꯅꯤꯅ ꯊꯣꯛꯂꯤꯕ ꯑꯗꯨꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯝꯗꯥꯏ ꯄꯨꯡ 12ꯒ ꯇꯥꯕ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯐꯝ ꯖꯒꯥꯗꯨ ꯈꯔ ꯁꯣꯡꯕꯅꯤꯅ ꯏꯕꯣꯛꯅ ꯍꯥꯏꯔꯛꯈꯤ, ꯕꯦꯝꯃ, ꯎ ꯃꯌꯥꯝꯁꯦ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ, ꯈꯔ ꯆꯪꯁꯤꯜꯂꯒ ꯇꯥꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯂꯥꯛꯑꯣ ꯈꯤꯇꯪꯒ ꯆꯪꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯛ ꯏꯕꯥꯅꯤ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯁꯥ ꯇꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯑꯩꯅ, ꯏꯕꯣꯛ, ꯀꯔꯥꯏꯗ ꯎꯁꯥ ꯇꯦꯛꯄꯅꯣ, ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯛꯇꯤ ꯚꯥꯞ ꯇꯥꯕꯅꯤꯅ ꯑꯩꯕꯨ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯊꯪꯅꯕ ꯑꯁꯤꯗ ꯎ ꯌꯥꯜꯂꯝꯒꯅꯤ, ꯑꯗꯨꯅ ꯃꯈꯣꯜ ꯇꯥꯕꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯁꯦ ꯁꯤꯗꯒꯤ ꯃꯅꯥ ꯌꯥꯝꯅ ꯄꯥꯛꯇꯕ, ꯌꯥꯝꯅꯁꯨ ꯆꯥꯎꯗꯕ ꯎꯄꯥꯝꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯎꯔꯕ꯭ꯔꯥ? ꯁꯤꯅꯤ ꯇꯣꯃꯥꯜ ꯄꯥꯝꯕꯤ ꯍꯥꯏꯔꯤꯗꯣ꯫ ꯑꯁꯨꯝꯅ ꯏꯕꯣꯛꯅ ꯇꯣꯃꯥꯜ ꯄꯥꯝꯕꯤ ꯃꯁꯛ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯌꯨꯝꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯏꯕꯣꯛꯀ ꯇꯨꯡꯊ ꯃꯥꯡꯊ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯌꯨꯝ yꯧꯔꯕ ꯃꯇꯝꯗ ꯏꯕꯣꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯀꯤꯔꯅꯤ ꯍꯥꯏꯗꯨꯅ ꯏꯕꯣꯛꯅ ꯍꯥꯏꯗꯕꯅꯤ꯫ ꯏꯕꯥꯅꯤꯅ ꯇꯣꯃꯥꯜ ꯃꯈꯣꯡꯗ ꯆꯪꯂꯤꯕ ꯃꯇꯝ ꯑꯗꯣ ꯅꯨꯃꯤꯠ ꯌꯨꯡꯕ ꯂꯨꯋꯥꯡ ꯄꯨꯡꯐꯝ ꯆꯪꯂꯛꯄ ꯃꯇꯝ, ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯑꯣꯏꯕꯅ ꯂꯥꯏꯒꯤ ꯃꯊꯤ ꯐꯣꯡꯕ ꯃꯇꯝꯅꯤ, ꯑꯗꯨꯅ ꯁꯣꯠ ꯕꯦꯛ ꯗꯝꯗ ꯈꯔ ꯇꯧꯔꯤꯕꯅꯤ꯫ ꯊꯥꯏꯅ ꯅꯕꯦꯟꯙꯧꯈꯣꯏ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯝꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯇꯝ 3 ꯂꯩꯕꯅꯤ꯫ ꯂꯥꯏꯒꯤ ꯃꯇꯝꯅꯤ, ꯃꯗꯨ ꯌꯦꯡꯂꯒ ꯆꯠꯂꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯗꯁꯥꯅ ꯐꯠꯇ꯭ꯔꯕꯗꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯅꯕꯦꯟꯙꯧꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯣꯃꯥꯜ ꯄꯥꯝꯕꯤꯁꯦ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗ ꯂꯥꯏ ꯇꯣꯡꯏ ꯍꯥꯏ꯫ ꯕꯣꯕꯣꯛꯁꯨ ꯎꯕꯗꯤ ꯅꯠꯇꯦ, ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯅꯇꯣꯝꯇ ꯊꯣꯡꯒꯥꯜ ꯊꯣꯛꯀꯅꯨ, ꯁꯣꯡꯕꯅꯤꯅ ꯇꯤꯟ ꯀꯥꯡ ꯌꯥꯝꯅ ꯂꯩꯕꯅꯤ, ꯑꯁꯨꯝꯅ ꯏꯕꯣꯛꯅ ꯍꯥꯏ꯫ ꯑꯩꯁꯨ ꯏꯕꯨꯡꯁꯤꯡꯒ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯠꯇꯅ ꯏꯇꯣꯝꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯗꯦ꯫ ꯅꯣꯡꯃꯁꯨ ꯇꯥꯗ ꯑꯍꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯄꯗ ꯕꯝ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯅ ꯏꯃꯥꯗ ꯂꯥꯛꯂꯒ ꯇꯝꯃꯤ꯫ ꯏꯃꯥꯅ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯆꯠꯂꯤꯕꯁꯤ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯈꯨꯔꯨꯝꯂꯒ ꯆꯠꯂꯤꯕꯅꯤ꯫ ꯏꯃꯥꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ꯫ ꯅꯈꯣꯏꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯈꯨꯔꯨꯝꯂꯒ ꯆꯠꯂꯨ, ꯏꯄꯥ ꯏꯃꯥꯅ ꯉꯥꯛꯄꯤꯒꯅꯤ, ꯑꯁꯨꯝꯅ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯨꯝꯅ ꯍꯤꯡꯒꯣꯜ ꯈꯨꯗꯤꯡꯃꯛ ꯁꯣꯡꯅ ꯂꯣꯏꯅꯃꯛ ꯂꯩꯅꯩ꯫ ꯇꯧꯕꯒꯤꯗꯤ ꯃꯤꯒ ꯂꯝꯒ ꯌꯦꯡꯕꯗ ꯂꯝꯅ ꯉꯝꯕ ꯑꯣꯏꯅ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯑꯣꯏꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯂꯣꯏꯔꯤꯕ ꯁꯟ ꯑꯃꯣꯝ ꯑꯁꯦ ꯑꯌꯨꯛꯀꯤ ꯁꯪꯒꯣꯝ ꯁꯨꯝꯕ ꯂꯣꯏꯔꯒ ꯍꯦꯛ ꯊꯥꯗꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯟꯗ ꯅꯠꯇꯦ, ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯟ ꯂꯣꯏꯕ ꯈꯨꯗꯤꯡꯃꯛ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯁꯖꯤꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯊꯥꯗꯣꯛꯅꯩ꯫ ꯑꯩꯈꯣꯏꯅ ꯁꯟ ꯂꯣꯏꯅꯔꯤꯕꯁꯤ ꯂꯧꯁꯤꯡ ꯎꯕ ꯃꯇꯝꯗꯗꯤ ꯁꯟ ꯊꯥꯗꯣꯛꯇꯦ, ꯑꯇꯩ ꯃꯇꯝꯗꯗꯤ ꯁꯟ ꯑꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛꯅꯩ꯫ ꯁꯪꯒꯣꯜ ꯐꯖꯅ ꯁꯥꯗꯨꯅ ꯊꯝꯅꯩ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯥꯗꯣꯛꯂꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯪꯒꯣꯜ ꯃꯅꯨꯡꯗ ꯕꯥꯒꯣ ꯁꯥꯗꯨꯅ, ꯁꯖꯤꯛ ꯍꯥꯞꯄꯤꯗꯨꯅ, ꯗꯅꯥ ꯇꯣꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯅꯕ ꯊꯝꯕꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯇꯨꯅ ꯌꯨꯝꯗ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯇꯣꯃꯥꯜ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯃꯤꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯗꯨꯅ ꯍꯤꯡꯒꯣꯜ ꯐꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯈꯤ꯫ ꯑꯩꯁꯨ ꯇꯔꯪ ꯑꯃ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯕꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯏꯈꯨꯔꯥꯁꯤꯡ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯥꯛꯍꯟꯅꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄ ꯇꯥꯟꯖꯥꯅꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯩꯅ ꯄꯥꯈꯠꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯕꯣꯛꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯑꯩꯁꯨ ꯉꯁꯥꯏ ꯁꯟꯕꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯆꯞ ꯆꯥꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯏꯕꯣꯛꯅ, ꯏꯍꯦ, ꯁꯟꯕꯤ ꯑꯗꯨꯅ ꯇꯣꯃꯥꯜ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯎꯔꯝꯂꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯣꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯑꯩ ꯚꯥꯞ ꯇꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯂꯥꯏꯔꯤꯛ ꯇꯥꯛꯍꯟꯕ ꯆꯠꯇ꯭ꯔꯦ꯫
ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯈꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒ ꯑꯣꯏꯔꯛꯄꯒ ꯑꯩ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯪꯂꯛꯈꯤ, "ꯏꯕꯦꯝꯃ, ꯅꯪ ꯂꯥꯏꯔꯤꯛ ꯇꯥꯛꯍꯟꯕ ꯆꯠꯇ꯭ꯔꯕ꯭ꯔꯥ? ꯀꯔꯤꯒꯤ ꯆꯠꯇ꯭ꯔꯤꯕꯅꯣ?" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯏꯃꯥꯗ ꯂꯤꯈꯤ꯫ ꯏꯃꯥꯅ "ꯏꯕꯣꯛꯂꯥ ꯕꯕꯥꯔꯥ ꯑꯃ ꯊꯤꯜꯍꯟꯕ ꯌꯥꯗꯕ꯭ꯔꯥ?" ꯍꯥꯏꯔꯛꯈꯤ꯫ "ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯑꯗꯨꯅ ꯆꯠꯇ꯭ꯔꯕꯅꯤ ꯏꯃꯥ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯏꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯎ ꯋꯥ ꯌꯥꯝꯅ ꯍꯧꯕ, ꯁꯣꯡꯕ ꯍꯥꯏꯕꯁꯦ ꯖꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯐꯝ ꯑꯣꯏ꯫ ꯑꯗꯨꯒ ꯎꯗꯁꯨ ꯂꯥꯏꯑꯣꯏꯔꯕ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯂꯩꯕꯅ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯀꯥꯏꯗꯣꯡꯗꯨꯅ ꯁꯥꯟꯅꯩ ꯍꯥꯏꯅ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯆꯠꯄ ꯇꯜꯂꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ" ꯍꯥꯏꯔꯝꯂꯒ ꯏꯃꯥꯗꯣ ꯄꯣꯔꯛꯂꯤꯕ ꯄꯣꯠꯆꯩ ꯌꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯩꯔꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯁꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯁꯣꯡꯂꯕ ꯆꯔꯣꯠ ꯍꯥꯕꯨꯡꯁꯤꯡ ꯑꯗꯨꯒ ꯂꯥꯏꯑꯣꯏꯔꯕ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯈꯜꯂꯨꯕꯗ ꯇꯨ ꯆꯨꯡꯏ꯫ ꯏꯊꯟꯇ ꯈꯜꯂꯤ, ꯇꯣꯃꯥꯜ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯕꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯏꯃꯥꯡꯗ ꯎꯅ ꯎꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯀꯣꯛꯊꯣꯔꯛꯄꯅ ꯆꯔꯣꯠ ꯍꯥꯕꯨꯡꯁꯤꯡ ꯑꯗꯨꯒ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯀꯣꯛꯊꯣꯛꯇꯨꯅ ꯄꯥꯛꯂꯕ ꯂꯝꯕꯤ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯑꯣꯏꯔꯕ ꯇꯣꯃꯥꯜ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫